ꯍꯥꯏꯁꯤꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯦ, ꯀꯣꯠꯅꯕ ꯀꯣꯕꯤ ꯌꯥꯎꯔꯦ, ꯑꯗꯨꯒ ꯁꯤꯅ ꯃꯍꯤ ꯂꯩꯔꯦ꯫ ꯑꯗꯨꯗꯤ ꯁꯤꯅ ꯃꯌꯥꯝ ꯆꯥꯕ ꯑꯗꯨꯝ ꯍꯧꯗꯣꯟꯖꯔꯛꯑꯒꯦ꯫ ꯀꯦꯔꯦꯝ ꯃꯩꯇꯩ ꯌꯨꯇꯨꯕ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯦꯔꯦꯝ ꯃꯩꯇꯩꯅ ꯄꯨꯛꯅꯤꯡ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ꯫ ꯏꯁꯤꯡ ꯈꯔꯒ ꯇꯧꯁꯟꯒꯦ ꯄꯨꯝꯗꯅꯕ꯫ ꯈꯨꯠꯇ ꯅꯞꯄꯁꯤꯗꯅꯦ ꯍꯩꯅꯗꯕ ꯀꯟꯗ꯭ꯔꯗꯤ ꯈꯨꯠꯁꯦ꯫ ꯌꯦꯔꯨꯝ ꯑꯃ ꯍꯥꯟꯅ ꯌꯣꯠꯀꯦ꯫ Mukhay. Sinjuzi mau kan sare. Mau sayo. Jadi itu loh mina, uyan itu tuh upsela.
ꯁꯤꯡꯖꯨꯁꯦ ꯂꯣꯏꯅꯃꯛꯇꯤ ꯆꯥ ꯉꯝꯃꯔꯣꯏ ꯃꯣꯔꯣꯛ ꯐꯖꯅ ꯁꯥꯏ ꯃꯣꯔꯣꯛꯇꯤ ꯐꯖꯔꯦ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯤꯔꯃꯩꯇꯩ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ